Manipur da thokliba Irangsigi Waroisin Puraknabagi damak ngasi Manipur leingak Minister yaona Mla Khara Prime Minister Narendra Modi Unabagi appointment Lounaba New Delhi damak Imphal Thadokhre hairi khongchat asigi matang da press na fangba pau amana hai ngasi Imphal Thadokhre Minister amadi MLA sing adudi Uripok Assembly Constituency gi MLA Kate Ragumani Hill Area Committee ge Chairman MLA Dingangnung Gangmai Lamlai asigi MLA Kate Ibumcha Kumbi asigi MLA S Premananda Wangkai asigi MLA Thangjam Arun Kumar, Pachoi asigi MLA Sapam Kunjageshwar Amade, Manipur leingak Transport Minister Kasim Basumne, Makhoi Taret ngasi New Delhi gi damak Imphal gi Bir Candidate International Airport thadokkhre. Makhoi na Delhi da thunglaba matung chahi ama helaba Manipur gi irang ase loishinnabagi matang da India gi Prime Minister Narendra Modi unanabagi appointment laukani haire. Panbai yabade Rang Chief Minister N. Chair Lauraga, Mahaki Secretariat ruling the Labour MLA Singi over Mifam Amapang K. Mifam Aduna Laukiba Wadif Batung ina Ngasi Minister Amadi MLA Singh, New Delhi da Prime Minister Unanabagi appointment Laubachat Kibani, Oigani Haina Pandari.